mayambu anmuktada kalidivinu taram nokchari ngasisu mayamgidamagta pudun lakchariba movie asige mamina masida uchare movie sige IMDb rating na 5.4 fangli movie sida thodo hentongna saktam langkhiba singe barakta Harshvardhan Rane Vikram Aditya Bhosle gi saktamda Sonam Bhajwa Ada Randhawa gi saktamda Sath Randhawa Sanjay Elias Sawan ki saktamda movie sige director na Milaf Javeri box office collection na 112.03 crores movie si love story ni aduga karamba makhalgi love story na hoy bataragadi revenge love story ni aduga movie si Google user singna 81% gi like pk movie si wai liba matamda karigamba soikhiba langkhiba yawba taragasu mayamna ngapigani movie si politician amagi shakti amaga film star amagi shakti amaga yai khainabagi matang adu uliba movie ni phare movie gi wari se makha thajarak lagi movie si gi hobgi sendai khoina uba phangliba se CM gi office bu uba phangli adu mafam maduda minister khara CM gu unaduna lerami mafam madura makhoina wari sanariba se handakti bhola se ka khara logani maramdi handakki bhota Vikramaditya Bhosle haribana pasi so soidana yarok lagani kariguma mahana rajniti sida khong thanjalakpa taragadi CM asi mahana soidana uiningakani maramaduna hawjiti aikhoi yamna loduri haduna makhoi masel wari sanaduna lerami maduda CM oribana padna hakliba se aisu khangi mamangtaki matamda mahaki mapana CM oringai matamda mipum khudimangla mahakpu kibini adu mahaki mazana pa Vikramaditya haribana pasidi mipum khudingmakpu mahana kihanbani mana bole bakpa taragasu aikhoi no confidence moment tawgadabani madugi mathakta aikhoina coalition party amsu semgadabani hayeng mahana rajniti da khong thangjalapagi vote thadanaba mahakso mi kyamarumda bhasan pigadori madugi mamangda aikhoi karigumma mata hobadi chummi matang asida aikhoina Vikram bu uba phangli Vikram haibase kanano haibase aikhoina matang asida uba phangli madudi mang ase yamna sakti leba misagamani aduga mahake right hand asina Sanjay natragana sawan hariba nupasini Injai thazarba tanja jaman nasaktaliba hiketama batara nokchari masala singda ahemba sel lisingama phangbiyu marusu ahan basel haptan matamdani sel hapsiana thui amasong yamna chikhena UPI natragana atopa sel tamam sangsingda tamak hapa yakani ikadi option birodoka masida anuba manamatum sing phangbiyu masida option na hapa gunangi iPhone 17 Pro Max phangbai khudong chabsu legani adoi marupsina sanahalagana sanahanbagi ahemba sel pham nupa chom phangbigani sel hapsan bayamna lai amasong Chikhili UPI natragana atopa sel tamam sangsingda tamak thamba yakani laibiranu kamendiya reveling machisi Biduna Adomna Masana Singh City Hopiro. Sawan Haribana Pasna CM gi office the phone tobi amasong mafam madur leriba mantri singh aduda mahang haralibase nangna yum phajaba amadi sare aduna tai adubo yum adu saba matam aduda thabak suba mi singh adugi e adu yawdaba taragadi yamna pharamgadabani worker camera sibagi pawse koina lik wailak taragadi nangna ta yamna saroi mafam madur tarbu matam mahsu kiraduna mafam maduri chenki madagidi mantri amadamu sawan phone tori amasong mahana atopa nupi amaga mari lenabagi video ado aingonda lei karigumba madu thadurukpa taragadi nang karamba phibamda leigani haduna mafam madu leiriba CM gi cabinet minister oriba singh aduda loina thamki pirake amasong mafam madu leiriba mantri kya singh adu Vikramaditya Bhosle gi support loina lehanki masida khuna khangmangam lebase CM amasong mahaki mi singh aduna Vikramaditya bu matha sanaba thabak tawge haduna khalamani adubo Vikramaditya na oina makhoibu matha sanke madagadi Vikramaditya su ma ke rally edu tawdra ma ke meeting mafam madura ma ke party ga mari renana vote thada biyo hadina mayam dagi vote khomlakhe madugi matungda Vikram kana gumba businessman amaga unarami laliba businessman ase manungi wari luina khangwa misangni maram maduna maana Vikram dharakliba nangna CM amsung ma ke party misang aduda matha sanaba thabak tawkhibado yamna ngangngai oi haduna mahana harakhe madagadi businessman aduna haralibasana hayeng nangna sarkar parapam maduda nangoda contract kyamram lakani thabak kyamram tawnaba haibidi building saba thong saba asina chimba kyamram ge contract lakani madula pu matamda madugi thikado aimona piu aduga nangna paung haiba mateng khudima aina rena pangani adu nangi vote ke lupa kyamu pamino wafum matu tarba matamda Vikram na haraglibase karobali sing tara wafum matu taba matamda sona kanda businessman adudi yamna ngakhle aduga
Nana hide the Bokaino had hung Nana Hareba Sempamasi, Yamalamon Kray had Haraki, Wafum to Tarbomatam da Pikramna, Mafuma to the Angang Mana. Away Badam Yundulem Bigimong Ului, Mataudu the Mahana Angang the Book of Chile. Angang the Book of Saladuna, Nangi, Badamasi Kelkapir no Haduna Pomatam da, Lupataram Hangapi had Harry. Wafum to Tarbomatam da businessman Aduna, Pasha sweeping on the Yawi had a Piraki, Madutagidi, Bikram the Mahapu Kai Pietun Heraklibasi. Miweba Kudimuksangasi Mahak Mahana, Namzabatang to get Pisha to Pudun say happening. Tasina Habitaragati, Bikram the Mahapo, Leva Hawaii have the Badam Yoliba Angang Duga, Changdam Darami, Amazon Mahapo, Ikaiba Piribani, Dangna Loriba Firebado, Yamna Langani Haduna, businessmen at Haraki, Madura Bikram Nare, Young Mamantaki Matamda, I Popo Matamda, Aki Mado, Madu, Yamna Waki, Maduda, Doctor Nakuba Bada. Aigi mana trakana ai kanba anisi manung da makhalo aduna akoi baba harakibani adubo koi baba na akoi ma kan badu ina lokhi adubo aina apamba se thungdaba yade aide hingdaba yade haiduna ai oina hingki aduga akoi ma lekidabani madigidi bikramna angang adro unsaladuna karignu nang ngasi school satribasi haiduna hakpa matamda school budi saningi adubo responsibility amasung Larik tamba ni se marakta haidro leri hadun haraki angang adu yuwa pamata tarba matamda Bikramna mahaki manai weriba sawanta haragliba se ngasidagide angang asige larik tamba amasung mahaki responsibility khudimak aina loina logani matungdagide mahak school adumak kahangadabni hadun haraki amasung mahana businessman adugi proposal adubu reject tawamdana mafam aduragi lakhi businessman adunadi nang masininga moida haduna haja hutuna lehobi Madagiri Sawan Amasung Bikramaditya Gari Tondra Lame. Tasin have targeted Bikramaditya Gimamingase, Mayamna Aditya Hana Nushina Toli. Bikram the businessman Aduda Karo Lising Taragi, Project Amala Pumatamda Lising Manga, I with the Karo Lising Manga Commission Pio Hadun Harakibani, Adabo, Mahana reject on the Lakibani, Madura Sawana, Karo Lising Manga have a say, Jamjambas and family not day. Madura Bikram Naralibase, I Masungumba talk Takitabak Kutinjaladuna. Ay tumba kaiba pamde hadun haraki madagi di sawana harakli vasana nangi tumba thugai bangam mi bu kana bu leirikene pom khiroida hadun harai madagi di mathangi sandana koina upa phangli vase adarandhawa hareba nupi sibu upa phangli magase heroni amani maki film ase hall amada kape haduna tv ki reporter camera lakhi madagi matakta maki fan camera na cinema hall du bu yom sanduna lerame magi henjan fan karana ri maki photo potoroktuna Mahaki photo duga fawba lohong basu yauke. Mahasi superstar amani aduga matang sedai koina adagi maramda khangmangamle. Mathangi sendana koina uba phangli base adagi mayumda dobi ma fi lo balak lami. Aibidi fi suna beda muta fi lo balak khibani. Numit adu adagi thabak supi nupi du lakda badagi piron sing adu mahana oina puthoroktuna dobi du rapirame. Madura dobi du nadi adabu uruba matamda nangdi superstar adaduna trahaiduna mahana adada yamna ngakna yengke. Madura Adana so Hoi Hadun Hare. Madagidi Dobi Aduna, Harau Mankituna, selfie Mdan Kaminasi Hadun Hare. Amasung, Fen Harapuni Kaladuna Adaso, Poto to Kapayaki. Matawasuna Dobi Duna Adada Haraklevasi. Aigi Piron Sing, ID film star, Abidi superstar Magi, Pirol Sing Super Pangavasi, Lavayan Pay Hadun Haraki. Wafamudava Matamda Adaso, Akoi superstar or Bataragaso, Nakoi Gumba missing a Sikit Rakaroi. Akoi su Pizu Pizam Toduna, Anana Pirol set Badarkar Oi, Maramadana Koi, Yanamaru Haduna Adan Haraki. Wafamudava Matamda, Sonakanadi, Dobi Dudian Haraudana Mafamadri Key. Madagidi Matang is in the night coin over Fangli Vase, Bikramaditya over Fangli. Masu Yaputalali, Yaputala Pomatamada Pambada, Peparazi Sing reporter Sing Tomdulakana, Mangona interview out on Lerami, Madudiki reporter Ramana, Bikramaditya the Hungly Vase, Kaligumana Policy Kavata Ragadi, Nang Matangi Siamo Kadahadun Haraki. Wafamudava Matamna Sonakanda, Bikramaditya, Solotni Yanki. Madagidi Yapurada, Adarandhawa likely have a pause at Avatagi. Bikramaditya bu interview out on Leramliba reporter Singado, Adagi Manakalaki, Amazon, Adagi interview loan a bit of the Honadra de Reme. Tanzatu non Susutarapana Mara Moribina, Ada Sumhaki, bodyguard Amana Satin to blood and Putoraki, Adabo, Mahamatra reporter Singado Tom de la Paymong the Urba Matanda,
Bikramsu adabu yingjarui adabu yingjaruba matamda mahakti adabu ihan hana he uruba matamada pungaw ngaw haibado oikre mahakti politician ni politics tawningai matamda phiramga yengba sangjaba minate maramaduna adabu mahale uruba matamda superstar oinadi utre sumatagi mahal nusijabi napi oina ukhi yamna pamjaki amusung lohongma pamkhi adabu reporter singaduna question duna leibagi mawng adu uruba matamda ada se chafam lektre haiduna mahak adagi manakta lai amusung adagi kujeng adu paiduna mahak yapotamna pubiduna lakhi Bikramna adabu mafam adudagi putoktuna lapa matamda Bikram hariba mi sidi politician ni yamna afawu mi ni chakti leba mi ni mahak tawriba thabak atuda kanamtana thingba ngamkhide asum tawdana adabu mahakna airport manungda pusalakhi makhoi ni airport ta wari sanarapa matamda Bikramna aibu kanano haibase khangra haiduna mahakna adada hangi maduda adana khangi haiduna harakhi wafam adu tarba matamda Bikramna aisi mayamna Bikram Aditya haiduna kawpa taragasu aibu nusijaba misingnadi Aditya haiduna kawi madagidi adana aibudi khangra haiduna Bikramda hangpa matamda kadawai khangloiduno adomdi superstar ni mibum khudimana loina khangma ngaktani maduda adana aigi filamgadi yengra karam yengi haiduna hangi madura Bikramna aidi film yengdeda haiduna harakhi movie amasung rajniti ase competition yamna lei kamai toba competition haiduna hangpa matamda maduda Bikram Adityan harakle base movie da haibdi film da leiriba actor actress singna miyam phungnamakpu manglana mal tawhondru lei aikhoi so rajniti tawduna mipum khudimakpu manglana mal tawhondru leiribani aduga matam su phangdabana aisu yengde haiduna harki wafam lu taraba matamda adadi nokjarami madagi adagi manager lautuna aikhoi flight ladu matam moile haiduna adabu mafam aduragi purtuna chalami adubu Bikram hoji adabu mifam hongdana yengjaba natana upaili haute adasu lipthomduna chakre aduga adagi miyeng aduna Bikramda thuma yengjatuna dilami somlakanda Bikramsu adada pungong hoba haibdo wikhi airport manung aduda Bikram mafam aduda magazine camera lerambadu ukhi aduga magazine sing adu cover da adagi photo camera yawrami madu uruba matamda mahak mifam hongdana magazine adu ki cover du boduma yengjatuna dilami aduga magazine aduda adana seliba dress ase kaina amagi dress ni matawdu uruba matamda mahakte ada sibu mahaki nupi ojarage haiduna khanjarami mathagi sendana ekoin uba fangliba se ada so wedding ki shoot amagi damakta haibidi movie amada lohomagi sinama shoot tawnabi damakta lakhe director aduna mahake shot adu yamna phajai haiduna thagalami tanjadra mahake manager tu lakhe adagi manager na ada dharakle base producer engmona phone tawtuna harakle base film ase ki sinamada kissing sinama yawe maramaduna madu tawdaba taragadi aikhoi contract ase chanararo haiduna hare wafam madu taraba matamda somnakanda adadi superstar ni mahaksu ego ma lejaribni mahak tawe habisna chumme haiduna khanjaribana pm oibanina mahakna karigumba aina kissing scene asi pamde haiduna tawre haiduna nakoida haikrabani adubuna koina karigumba hanjina taw haiba taragadi aikhoi contract asi cancel tawro yare aduga signing amount madu hantoraklage haiduna mahaksu yamna kaangna film adu thadokhi machanupi ki shooting tawringai matam aduna mama mapa amasung mahakki manawnupi du salakhi mapana adabu uruba matamda hajarakli base aina aigi chanupi ase lohongbagi dress ase film da khata ubduna leire aidi asengwarasu uningi haiduna mahana machanupi da harami maduna adana harakli basina aidi hauji lohongkhiroi aduga aigi ni haibada aidi thodok na achau sang pamde pawale ba pamde bisa pai ba pamde isam chamba mi ma aibu thamoi sena nusibi ba pami haiduna mahana manawna pi amasung mapadu harakhi madagidi mathanga sandana khoina upa phangli basi hauji Bikram Aditya mahaki mapai manakta laklami mapaga phamina duna wari sanaba matamda somnakanda mapagi TV dugi maningda adagi interview lawduna leibado mahak adada adumak munna yengjaduna lirami mada mapana harakli basi lakaduriba board asida nangna CM oigadabani aduga coalition party sing aduna tawriba thabak sing adu nangna kopna yingsangadabani makoina khoibo maithiba pian bayaldi nangna phajana rajniti si tawgadabani haiduna mahana machana padabu gyan tanaba haidur deringi matamaduda machana padu wakaladudi asomna kanda adada oina tawduna lirami matawduna mapadu sawkhi mapadu sawbai mongadu uruba matamda sawanna akhoi bhawa se ngasidi flight tawduna lakpani journey lakpani na walamnani sakhana charabuna phagani haiduna wase basamjan ke madigli mapana harakli basina
हिंबगी पाम्बसिने हेमन खिद्र महान पोलक मदमदुदा ममाबु साथोकप ngamba nangnadi nangi alam khongrang base sumnatagi power haibisigi alam khongrang balegadabni nangna sakti khwadik leiba mi semo gadabni hadu harakki madagidi Bikram so mapa una baluraga halakhe mapa una baluraga halakpa matamaduda mahagna sawan ka gari tongminadun lagba matamaduda mahaki party ki photo camera thetan leriba jaga duda adagi photo camera thesan lerambi mongama mahan uba phangki matawasuna mahan adagi photo dabo adamak yengjadun lerami madagidi Bikramna sawanta harakliba se mama thaki matamda aigi tumma thugagadaba mi kanamta pokki de habdo yangung asidi ada hariba nupi masasina aibu tumhandre maramaduna mahaka mutang unabade pame mahaki schedule sing asi check taw aduga mahaka aiga unanaba amtung selu haduna mahana mahaki mi sawan adu darami madagidi somla kadana koina uba phangli basi adana mahaki manager atuda ngasigi schedule ase kamdawi haduna hangpa matamda ngasidi schedule si leitaba mali aduga thama schedule sunglei lektre madugi matakta ngasi si invitation amadi lai haduna harakhi tasin haiba taragadi adagi schedule sing ase somla kanda Bikramna doina cancel to honkibani mahaki pawanani kamai to invitation o haduna adana halapa matamda masi akoina army game amla chatuna mafam aduda mayambo haibidi army bo akoina motivate toba amasung makoi bu entertain tawna bagi thabakni aduga masig invitation ase Vikramaditya Bhosle dagi lakhibani hadun hare madagidi Bikram gi maming ase hekta ba matamadada Vikramaditya haribana pasire aina ngarang nahan unarambada ngali aduga mahana engoda yam thuna contact tawna honarak libase kamdori basanu hadra ma khanjarami amasu mahaki manager adra mahana hanglibase Vikramaditya hariba mi se kamdo mi no habis nang khangra aduna mahaki manager adra hangba matamda mahaki manager aduna haraklibase mahaki manamdadi aina ka hinati khangdi adubo kanaguma misagamda mahana kaligumba thapaga mahek haiba matamda mi aduna no haiba wahi ase kanamtna haiba ngamdabani hadun harakhi wafam rutarba matamda somna kanda ada haiba nupi sidi mahaki ego amasung sakkak chabi ama leijaribanina mahana Vikramaditya bo no haiko aigi schedule amta hangde haiduna haiko haiduna mahana mahaki manager aduna harakhi madigi somna kandana Vikramaditya da sangde haibagi pawasi adana tharakhi madura sawana haraklibase thamagi mahaki schedule sing adu aina loina cancel to honkrabani aduga bhaw nangna mangon invitation thaba matamda mahana sangde haduna haraklibase bu kamdo basanu haiduna Bikram amasung mahaki mamanaba amasung mahaki ajanba manai wariba sawan makoini khanatur lerame madagidi Vikramaditya haraklibasina hoi aina piba invitation asi mahana yade harakpa taragasu mahaka iga sakka unaraga amtangdi wari sananingi meeting ama silu hadna mahal saunta harakhi matosumda meeting adu sile meeting adu sinba matamda adasu restaurant namda mahana Vikramaditya bungaidru jerami mafam adura Vikramaditya yamna kang chaki security kyamuk kaloinana madagidi mahasu adagi manatu junction dana phami adana harli base meeting asi sinba matamda aina lakpai maramse aina wafam si haibidi army camp da satuna aina mafam aduda motivate toba khotpagi thabagase tasing pamdabagi damakta aina masiki thabagase cancel tokibani aduga masi wasi nangunasu tasing hainibagi damakta aina mafam ase lakhibani aduga idi publicity tobi thabagse pamdabagi aina yakidabani maduda Aditya su tasing mahakna aseng mase hadorakhe habidi aisu bhole torabanina publicity pambe damakta aina sumna toribani adasu Bikramna tasing mahakna thamoi sena harakpagi mong tarba matamda haraubjarami somna kanda Bikram de adaga matam masi loinaba pamlebani habidi mahaka koiba langba chatpa pamlebani maramaduna kaligumba nangla publicity pamde haiba taragadi mafam aduna press ki mi amta koroi mafam aduna camera amta koroi adubo mafam aduna di akwai chalupadi phai akwai so army singa adu motivate tawgadabni haidun harakhi wafam tarba matamda amasung Bikramna mangona takpa hemabadagi adaso army camp ta satuna mafam aduda entertain tawna bagi thabagadu yakhi lambida somasam lakpa matamda Bikramna adada bu yengjaduna lerame makoini koibe yaba koiki aduga makoi puna army camp adura lakhi army camp ta sawan su yakhi mafam aduda army gi mi sangaduna ada amasung Vikramaditya lakpa matamda taram da womi Vikramaditya hariba misagaji kanano habase mipum khudimang loina khanglibani
ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯑꯗꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯕꯨ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯥꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯐꯤ ꯍꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯏꯔꯨꯖꯔꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯄ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯥꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯆꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯗꯥꯕꯨ ꯃꯍꯥꯛꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯑꯗꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯕꯨ ꯃꯍꯥꯛꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯟꯅ ꯐꯝꯃꯝꯃꯤ ꯑꯃꯁꯨꯡ ꯑꯗꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯗꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯗ ꯍꯪꯉꯛꯈꯤ ꯑꯗꯥꯗ ꯍꯪꯂꯤꯕꯁꯤꯅ ꯐꯤꯂꯝꯁꯤꯡꯗ ꯀꯔꯝꯕ ꯔꯣꯜꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯗꯥꯅ ꯀꯔꯝꯕ ꯔꯣꯜꯅ ꯍꯦꯟꯅ ꯅꯣꯏꯅ ꯄꯥꯝꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯄ ꯃꯇꯝꯗ ꯔꯣꯃꯥꯟꯇꯤꯛ ꯔꯣꯜꯁꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯀꯥ ꯂꯥꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯑꯥꯔꯃꯤ ꯑꯃꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯥꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯀꯦꯝ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯤꯕ ꯀꯔꯞꯁꯟ ꯇꯦꯛꯁ ꯌꯥꯝ ꯋꯥꯡꯉꯛꯏꯕ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯣꯂꯨꯁꯟ ꯍꯥꯏꯕꯕు ꯚꯣꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯚꯣꯠꯇ ꯑꯩꯈꯣꯏꯅ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯀꯥꯍꯟꯈꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯇꯥꯏ ꯀꯔꯤꯕꯨ ꯑꯍꯣꯡꯕ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤꯕꯁꯤꯅ ꯑꯗꯥ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯀꯣ-ꯁ꯭ꯇꯥꯔ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯗꯥꯅ ꯃꯗꯨꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯅꯨꯄꯤ ꯑꯃꯇ ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯥꯒ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯁꯤ ꯃꯥꯒꯤ ꯔꯣꯜ ꯑꯁꯤ ꯏꯟꯇꯔꯆꯦꯟꯖ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯥꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯦꯞꯈꯠꯂꯛꯇꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯃꯍꯥꯛꯀꯤ ꯃꯤꯇꯤꯡꯗ ꯄꯤꯈꯤꯕ ꯚꯥꯁꯟ ꯑꯃ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤ ꯁꯛꯇꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏꯗ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯚꯣꯠ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯂꯦꯞꯀꯅꯤ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯅꯤꯔꯤꯕꯁꯤ ꯁꯛꯇꯤ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯨꯟꯅ ꯇꯥꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯣꯝꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯑꯣꯡ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯚꯥꯁꯟ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯦꯛꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯦꯛꯇꯤꯡ ꯑꯁꯤ ꯔꯣꯃꯥꯟꯇꯤꯛ ꯔꯣꯜ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯗꯥꯗ ꯍꯥꯏꯔꯛꯏ ꯑꯗꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯝ ꯂꯨꯅ ꯍꯦꯟꯅ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯄꯥꯈꯠꯀꯅꯤ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯅꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯄꯨ ꯂꯥꯟꯊꯦꯡꯅꯒꯅꯤ ꯁꯪꯁꯥꯔꯗꯤ ꯂꯥꯏꯗꯅ ꯑꯩ ꯏꯁꯥꯃꯛꯄꯨ ꯂꯥꯟꯊꯦꯡꯅꯖꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯅ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕꯒꯤ ꯋꯥ ꯅꯠꯇꯅ ꯃꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤ ꯉꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯥ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯊꯨꯒꯥꯏꯕꯤꯕ ꯇꯥꯔꯒꯁꯨ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯃꯤꯍꯨꯜ ꯆꯣꯡꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯤꯡ ꯈꯛꯇꯅꯤ ꯆꯣꯡꯗꯣꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯩꯔꯤꯛꯄꯤ ꯅꯠꯇꯦ ꯃꯩꯖꯥꯎ ꯑꯣꯏꯅ ꯄꯨꯝꯆꯥꯛ ꯆꯥꯍꯟꯗꯣꯔꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯥꯁꯨ ꯕꯤꯀ꯭ꯔꯝꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯀ꯭ꯔꯝ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯈꯨꯡꯉꯥꯎꯗꯒꯤ ꯈꯨꯡꯉꯥꯎꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯕꯥꯛ ꯂꯣꯏꯅ ꯈꯨꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯗꯥꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯌꯥꯝꯅ ꯍꯩꯕ ꯑꯦꯛꯇꯔꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯍꯧꯔꯤꯕꯁꯤ ꯑꯩꯒꯤꯁꯤ ꯑꯁꯦꯡꯕꯅꯤ ꯑꯦꯛꯇꯤꯡꯗꯇ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯏ ꯑꯗꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯊꯣꯛꯂꯛꯏ ꯕꯤꯀ꯭ꯔꯝꯅ ꯑꯗꯥꯗ ꯍꯪꯂꯤꯕꯁꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯤꯂꯝ ꯀꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯗꯨꯃꯛ ꯄꯣꯛꯇꯨꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ꯭ꯔꯥ
Madikidi Adana mu Bikram the Onkalaga Isna. Nangso ngangoning the politics adamuk yaw gadra la pride hangake. Mother Bikram Narali Fasna. Aina ngangoning the politics kalapunte. ID politics na ibu kanbira puni hadun harake. Aduga koi bawane ngonda ngangoning the Tambira Kivasi at the Grantunate. Sangsar Sida Powari Hena, Granto Powarite. Adubo Atiata Tolibat Hawaii Mistaxing Asina. Nangi fencing and the Karisu Helamoy. Madagi Matakta Nang de Hautik Star away. Madura Adana Elective Vasana Edison Matagi Ector over Palmani Adubo. I star of Kifasi Kangote. Madu Patabrani Haduna, Pikram Nangai. Madagi Adana, Adubudika Sukaitida, Adubo. I need Sonatagi Ector was ever Pam Zerobani Hadun Harake. Matosuna Adasa Muhammad Richake, Madagi Pikram Kanja Ripasina. Adagi powers in a Pomnamakte Suhele have say Mahana Kanjabungamzaki, Amazon. Masamatan Hajarami. No Alapumatamda came Adu the Makosho, Samasong Koitan Laki. Mafamadura came Adu Toriba training sing Amazon. Lan Gitari sing a come down with a we have it all. Makoy the Tartman enemy. Maduda Gidi. You can count the Mafamadura army officer Amana Adabu Tap Long Kolaga. Mafamadura reaching Tokuna Makweni Taromaro 1 minute rolerami. Matawood Urubamatamda, Somnakanda. Aditya di sounding when a may hope have the way great. Amazon. Karigitamutu Nanga Aya Adavo, Adumna Pipe Abrahaduna. Mahan army to Cherokee. Mataudu the army to Haraklipase. Adajina Sapa Matan the Mahakima Mangda, Lin Namalay Ubi Bremu, Kariguma Mahana Konkap Amani Hek Town Pataragadi, Lin Nasina Mahapuchilamgani, Market Hawaii Nabida in a Sumnato Kibani Hadun Harake. Taubuda was Somlakanda Adana day. Vikram the Harakliva Wahayadu Habidi, Aya Dahava Wahai Taraba Matam the Mahak Karigumum Kanke. Amazon army officer Amanam Haraklivasna. Akoigia officers in a toll revisitation Matagi, Adagi Hawaii Kandabata Opani, Masida Lana Kania Kersulate, Masita Mota Adom the Songapi and Haduna Harake. Bikram Sumahan Hadoliba Wapamadu, Masamatanda Kantarapumatamda, Mahal, Atanda Gan Tazada Habitoike. Somlakana Adaso Mahakim and Nazar the phone Tozana, Mumbai flight ticket, Kutak the book the Wadamni, i.e. Mumbai Haragani Hadun Harake. Tanzadra Mapamadra Bikram Laki, Aduga Bikram Haraklivase. I know Namu Shiva you are Pamase. Asumna wala Kangange, Asumna wala Pongoki Hadunati Kaludabni. Adabu, Kangodana Asuma Tokre, Masita Mutana Bunga Pigani Hadra, Bikram the Mongon Harake. I know Budinu Siri, Adabu, Asugam Kahana Kamambagi Mom Utkani have city. I know Sukaluti Haduna Mahana Adada Harake. Momataki the day, Adana Bikram the Aditi Hadna Kolomani, Adabu Hausi, Bikram the Mahana Amo, Bikram Haduna Kokle, Masina Talivasi, Mahaki Asawasi, May Horns Hawalurabani. Bikram the Adada Luhombagi Matana Waisane, Adubo, Adana di Sunga Yakide, Mother Vikramda, Adana Harivase, Nanga Neriba Marisi, Sumnagi Maruba Mokum Lena Bayuani, Adubo, I don't know when the Nukshipa Pauki Lake hadn't had a key. Tobudu Bikram Nadi, Mahal Angang Matam Dagi, Kariguma Posakama Buhek Pamlak Pataragadi, Magi Oidavia de Happy Wakolonama, Mangon the Rijay. Aduga Somlakandana Adana, I know Panda Tabakte, Sunto Toro Haduna Mukchava Mikshak Amani, Makoini Hause. Conflict Tokpa, Wakal Manada have the Waterclay. Others win the Halagly, Mayim the Halakumata, Bikram so, Posay Yamun Purdana, Mahaki, Kudol Port Oina, Makoy Mayamadrolake, Mahal Mafamada, Mahaki Miki Amarumda, Possessing a Dupolactuna, Makoy, Yumgi Devil Tamali, Mapasu Urubumatam the Yanangai, Amazon Makoy Manungi missing the so, Posay Cameron Pudulakliba Amazon, Bikram Nasuma Lapi Mato with Urubumatamda, Makoy so, Makta Putingam Kide. Mafamadura Bikram Alivasi, Lohombagi Tanglim, the Vidam Talapani, Aduga Kat Cameron so, Opsan in a Porke, Madu Matakda 5-star hotel Cameron so book Tauri, Tamadi Ekpoina Dumak Luna book Taurabani, Hong got about to meet Adu Adukatang Habiro Hadan Harake. Kairuna and Narsibo Equitigan Tadra Hydra, Mama Mapa and Harpomatamada, Mahana Adana Naqueta came to hide the Brahadan Harake, Madura Adam Mafamada Tole, Mafamadu Trotuna Adana, Idil Homungam Hadna. Sing Hydroke, Amazon, Yamas Howie Mong and Woodke. Adana Homungam having Mong at the Bikram the Mapada, Nagina San PC, Yana Banda Timio hadn't helped Matamda, Mahaki Masana Pizuna de Homungam hadn't a chicken country keeping Mong at the Mahaki Mapada so, Masana Pin Lori period, but we can come Amazon. Mafama Sitagi, Yam Tuna Limbi Croydana Mahana Bikram Harake. Some told the Bikram so Mafama to the gate. Tolka Womatamatra Mahana, Mapada Harmony Basti. I know Mafama Dongi, Chana Pigi, Makuni, Valafanate, Longi Haduna, I don't get Haduna Lafanate. I know Mafama Sera Livaside. I get a view get over Mapada. I get a home matamda, bore a several PBU Haduna,
ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯀꯔꯃꯆꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯂꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯔꯤꯌꯔꯗ ꯌꯥꯎꯔꯤꯕ ꯀꯥꯔꯌꯀꯔꯇꯥ ꯀꯌꯥꯃꯔꯨꯝ ꯑꯗꯥꯒꯤ ꯐꯤꯂꯝ ꯀꯥꯞꯂꯤꯕ ꯍꯣꯜꯁꯤꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯀꯥꯞꯄ ꯊꯤꯡꯖꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯗꯥꯅ ꯀꯨꯝꯂꯤꯕ ꯅꯝꯂꯤꯕ ꯐꯤꯂꯝ ꯑꯗꯨ ꯍꯦꯔꯣꯅꯤ ꯆꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯤꯂꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯕꯤꯀ꯭ꯔꯝꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯥꯁꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯕꯤꯀ꯭ꯔꯝꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯈꯤ ꯍꯥꯟꯅ ꯈꯤꯇꯪ ꯁꯥꯎꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯃꯩꯗ ꯘꯤ ꯍꯥꯞꯆꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯅꯗꯤ ꯑꯗꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯥꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯋꯦꯜꯀꯝ ꯇꯧꯏ ꯂꯩꯒ ꯆꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯥꯔꯇꯤ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯌꯥꯔꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯖꯔꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯆꯪꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯃꯅ ꯌꯨꯝꯗ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡꯗ ꯆꯐꯨꯗ ꯆꯦꯡ ꯍꯥꯞꯂꯗꯨꯅ ꯁꯤꯟꯗꯨꯔꯅ ꯄꯨꯈꯝꯗ ꯍꯩꯗꯣꯛꯂꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤ ꯀꯥꯎꯕ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯅꯪꯅ ꯃꯁꯤ ꯀꯥꯎꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯔꯦ ꯆꯪꯉꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯈꯤ ꯑꯗꯥꯗꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯗꯥꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯗꯦꯀꯣꯔꯦꯠ ꯇꯧꯕꯅꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯊꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯦꯝꯗꯣꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯛ ꯊꯪꯕꯁꯤꯗꯅ ꯑꯩꯒ ꯅꯪꯒ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯨ ꯃꯊꯛꯇꯃꯛ ꯂꯩꯍꯟꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯅꯪꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯗꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯀꯣꯂꯦꯖꯇ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯤ ꯈꯔ ꯊꯥꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯗꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯗꯨ ꯄꯥꯈꯠꯂꯗꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯗꯥꯗ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯏꯁꯤꯡ ꯑꯁꯤ ꯀꯣꯛꯊꯣꯛ ꯂꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯥꯁꯨ ꯁꯥꯎꯔꯗꯨꯅ CM ꯎꯅꯕ ꯂꯥꯛꯈꯤ CMꯒꯤ ꯃꯅꯥꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯥ ꯃꯤꯇꯤꯡ ꯇꯧꯔꯤ ꯍꯥꯏꯇꯥꯔꯒꯁꯨ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯏ CM ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯥꯅ ꯀꯔꯤꯒꯨꯝꯕ ꯆꯪꯉꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯊꯤꯡꯕ ꯑꯝꯇ ꯊꯝꯒꯅꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟ ꯑꯗꯥꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯅꯥꯒꯤ ꯏꯇꯩꯃ ꯀꯃꯥꯏ ꯇꯧꯕ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯚꯣꯁꯂꯦꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯕ ꯏꯇꯩꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯍꯥꯏꯗꯨꯅ CM ꯑꯗꯨꯁꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗꯨꯅ CM ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯀꯃꯤꯁꯅꯔꯗ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯃꯤꯁꯅꯔ ꯑꯗꯨꯁꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯜꯐꯤ ꯑꯃꯇꯪ ꯀꯥꯞꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯦꯜꯐꯤ ꯑꯃꯇꯪ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯥꯒ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯒꯣꯔꯣꯡ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ CM ꯑꯗꯨ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯆꯧꯀꯤꯗꯨ ꯍꯧꯒꯠꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯐꯝꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯗꯥꯅ ꯁꯥꯎꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯤꯁꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯪꯒꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗ ꯀꯤꯍꯜꯂꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯌꯦꯡꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯈꯜꯂꯗꯨꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯃꯤ ꯊꯥꯕꯅꯤ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯈꯤ ꯑꯗꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯁꯛꯇꯤ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯈꯨꯔꯨꯛ ꯈꯨꯗꯛ ꯄꯨꯟꯗꯨꯅ ꯃꯍꯥꯛꯅ ꯈꯨꯠ ꯅꯣꯟꯅꯔꯗꯨꯅ ꯑꯗꯥꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯟꯖꯦ ꯍꯥꯏꯕꯗꯤ ꯁꯥꯎꯟꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯚꯥꯎ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯗ ꯅꯣꯟꯖꯗꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯅ ꯅꯣꯟꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯑꯝꯇ ꯂꯨꯍꯣꯡꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
तौबतौबु अदा मफम अदुदगी सावदुना करिमता हामदबिदा दुमक चटखि बिक्रमसु तौफम खंगरदुना महाकी मी सावन अदुदा करिगुममतदि तौबियो महाका आइगा थुंगना बमता सिनबियो हादुना हरखि सोमना खंदना अखोना सिन अमद उबु फंगलिबासि हौजिक पातागी मपासिबु उबु फंगलि अदागी मपासि यूनिवर्सिटी अमदा प्रोफेसर ओय महांगना कॉलेज अदुदा असमसम चतुना लेरिंगै मतम अदुदा प्रिंसिपल अदुगी कादु फाउदुना लापा मतम अदुदा प्रिंसिपल अदुनि लेरमद्रे अदुबु मफम अदुदा पियोन अदुना प्रिंसिपल की उपुदो हांतोक्तुना करिगुमम थीदुना लेरमि अमसुंग महान संचिन्दुना येंगबा मतमदा पियोन अदुना पैखागी क्वेश्चन पेपर सिंग अदु हुरान्दुना लेरमै मोंग अदु उखि मदौ अदुदगिदि क्वेश्चन पेपर हुराले हादुना सोमनाकंदा प्रोफेसर अदुना सावबा हेमन्दुना महाना नुपा अदुगी मकजाय खुपांग थाजलदुना फुरुई मदगिदि पियोन अदुसु सावदुना मी क्यामन खोंबा लाखि अमसुंग यूनिवर्सिटी दुगी ममादा मखोइसु यानिंगदबा फोंदोलदुना प्रोफेसर अदु लाक्तुना अखोइदा लांजरे हादुना हाइगदबनि हादुना हरखि मतौ अदुदा सोमनाकंदा प्रिंसिपल अदुना प्रोफेसर अदु हरलेबसे इरांग असे याम साथीने इरांग तौरे अदुगा करिगुंबा मसी इरांग असे मीडिया योबा तारगदि अखोइ कॉलेज असिगी माइथि बाहाइबदो ओइरनि मरमदुना मखोइदा लाल हाइजरुरो हाइदुना हरखि असुम तौदुना प्रोफेसर अदुसु तोलपा मतमदुदा पियोन अदु हेक उरुबा मतमदा आई कॉलेज असिगी छात्रसिंग असिगी ममांगदा लाल हाइदुना दि हाइजरोइ आइना करिगुंबा आराम थबक तौंबा तारगदि लाल हाइबा याइ अदुबो क्वेश्चन पेपर हुरानबा मतमदा आइना फाबा मतमदा आइना लाल हाइबा तारगदि छात्रसिंग असिना आइबो फजन खल्लरोइ हाइदुना हरखि वफम अदु तारबा मतमदा मफम अदु लेरिबा मिसिंग अदुना महापो ममाइदा हमुक तेरदुना फुबिखि अमसु इकाइबा पिखि नुमिदांगी मतमदा आदित्यना नुपा अदुबो पुदुना लाई हाबिदि क्वेश्चन पेपर हुराबा पियोन अदु पुदुना लाखि अमसु लाल हाइदुना हाइजौ हाइदुना अदागी मपाल हरखि मपा अदुगी ममाना महासु कुरुकुदा कुल्लदुना मकुलोनरदुना लाल हाइदुना हाइजखि तौरिबा मोंगसिंग असे अदागी मपा अमसु अदानादि बिक्रमना तहोलिबनि हाइदुना खंजरिबनि मदगिदि बिक्रमना महाबु फुरदुना मफम अदुनि तांथोखि अमसु अमुहना नसगदु उत्कनु हाइदुना हरखि मदगिदि अदाना बिक्रमना चंगसलक्तुना हरगिबसे महागसि सु नंग थारपो रंगमनि हाइदुना हरै वफम तारबा मतमदा बिक्रमना हरगिबसना आई पुमना मकपुदि तौबा याइ अदुबु नंगी फैमिली हारिबसे आइगी फैमिलीनि मरमदुना मसिदि आइना तौबु नते आइना आइगी नुक्सिबाबु वसक्तुना हारिबनि हाइदुना महाना मफम अदुरि चटखि मदगिदि अदागी मपाना अदा हरगिबसे असुक यामना अवाबा नंगबा अमसुंग इकाइबा नंगबसे कयाम कुइना चथगिनि मसिगी महुदा नंग पाकल होंगमना हेना फत्तबरा हाइदुना हरखि वफम असे मपादुना वखल यामना नुंगाइदना हरखिबनि मदुरगिदि अदासु गारि थौदोक्तुना मफम मदुरगी थोलक्तुना कप्तुना लेजरमि मनाउ नुपीना फोन तौतुना हरलिबसे अखोइ बाबाना हरक्लिबदो साउदुना हाइबनि नंगना मदु यामना लुना खंजलुना हाइदुना हरखि युम हलो हाइदुना मनाउ नुपीदुना हरै मदुरा अदान हरक्लिबसना आइगोना हौजिक करि ऑप्शन लैरि आइ महाकाजु लुहोंगनिंदे अदुगा नखोइना लुहोंदबा यादे हाइतारगदि आइबु सियु हारिब्रा हाइदुना हंगाइ अदुबु आइ अंगाउ फैनते आइ थौना फत्तबा मिकी थियोबा मिसुनाते मरमदुना आइ साइथनदति सिजरु हाइदुना हरखि आइ महाकपो लुहोंगदे गमोइ अमसों आई माइथीरे हाइदुनासु खनबा गमरोइ हाइदुना खंजरमि मदगिदि महाना ममांगदा थेलिबा बिलबोर्ड अदु उरमि महागसि मी के अमरुना पामदुना महागी फैन ओइदुना लेरिबनि हाबिसि महाना खंजरमि मदगिदि मथंगि सन्दना अखोइना उबु फंलिबासि बिक्रमसु पब्लिक मीटिंग असोबमदा महासु भाषण पिदुना लेरमि अमसु महाना हरलिबासि मथंगि लाकदबा भोट असिदा आई सीएम ओइना भोट असि लेपकनि बिक्रमगि वफम तारबा मतमदा मिसिंगना हराउ हराउना खुबा खुनरमि मदगिदि यामनांगप थौदो अमा थोले मफम अदुदा अदासु सारी अंगाम अमा सेलदुना लालमि सारी अंगाम सेलगा लालिबसि ममाथकि मतमदा बिक्रमना महागसि सारी अंगाम सेलगा लाकप तारगदि यामना फजगनि हादुना हाइबगिदमता महासु मफम अदुदा सारी अंगाम सेतुना लाखिबनि अदाना मफम अदुदा लाकपै मोंगद उरुबा मतमदा मिपुम खुदिमक्ति ngakpana loinakre मदगिदि महासु चंगसिलक्तुना माइक्रोफोन मनाक्ता चंगै अदाना चंगपम मतवदुदा बिक्रम करिमता थिंकिदे मदगिदि अदाना लौथोरक्लिबा असि ममाथकि मतमदा बिक्रमना हाइखिबा महाना पामबु खुदिमक लोइना फंगि हाबसु महानि चंगखि अमसुंग महाकि इमुंग मनुंगदा इकाइबा पिखिबसिंग अदुसु लोइना निचंगखि मदगिदि अदाना रे अदोंगी लाकदुरिबा सीएम असे ओइगदुरिबा सीएम असे आइबु यामना नुक्सि अदुगा महाला इबु कयाम नुक्सि हाइबा मतमदा आइगी फिल्म सिंग असे महाला लोइना थेंगले आइगी इमुंग मनुंगबुसु महाना ओरबिने बिरे अदुगा लैरिबा सीएम असेदा महाकि मरमदा कंप्लेन तौबा चलुबा मतमदा आइबु महाना इतैमा हाइदुनाबु ओइना कौरै अदुगा कमिश्नर अदुना महाकि मचागी सेल्फी लौबिनसे हाइदुना सेल्फी ओइना कापतुना लैखि बिक्रमना आइबु नुक्सि आइबु पाम हाइबा तारगसु आइनदि महापु नुक्सिगिबा लैते बिक्रमना मतम लैबा खिबिकता महाकि अंगाउ फैगी मओंग असे उतखिबनि अदुबु ngasidi
ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯎꯠꯄ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 3ꯅꯤ ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯕꯤꯀ꯭ꯔꯝꯕꯨ ꯍꯦꯛ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯑꯍꯤꯡ ꯑꯃ ꯃꯤꯁꯛ ꯑꯗꯨꯒ ꯂꯦꯟꯃꯤꯟꯅꯒꯅꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯖꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯀ꯭ꯔꯝꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯕ ꯀꯥꯔꯌꯀꯔꯇꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯥꯝꯖꯤꯟꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯐꯥꯎꯕ ꯊꯣꯛꯍꯟꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯈꯜꯂꯨꯔꯤꯕꯁꯤꯅ ꯅꯨꯄꯤꯅꯤꯅ ꯆꯨꯝꯅꯇꯒꯤ ꯈꯨꯖꯤ ꯁꯤꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯛꯀꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯗꯁꯦꯔꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯕꯟ ꯃꯩ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯩ ꯊꯥꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯛ ꯂꯩꯈꯠꯄꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯅꯪꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯃꯌꯨꯝ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯝꯒꯅꯤꯗꯅ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅꯁꯨ ꯅꯪꯉꯣꯟꯗ ꯍꯜꯂꯛꯄ ꯌꯥꯏ ꯀꯅꯥꯅ ꯍꯜꯂꯛꯀꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯤꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯩꯒꯤ ꯐꯦꯟ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯪꯕु ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯍꯥꯠꯆꯔꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯥꯁꯨ ꯀꯥꯎꯅ ꯆꯠꯈꯤ ꯑꯗꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯀꯃꯦꯟ ꯑꯗꯨꯅ ꯇꯤꯚꯤꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯗꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯩ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯤꯀ꯭ꯔꯝꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯊꯣꯛꯂꯛꯏ ꯈꯔ ꯑꯃꯅ ꯑꯗꯥꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯗꯥꯁꯨ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯃꯤꯁꯅꯔꯁꯨ ꯌꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯣꯇꯣ ꯌꯥꯝꯅ ꯀꯥꯞꯅꯤꯡꯕꯗꯥꯏ ꯀꯥꯞꯄꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯗꯨ ꯂꯥꯛꯈꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯅꯁꯥꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯪꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯅꯁꯥ ꯅꯊꯟ ꯏꯀꯥꯏꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯑꯗꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯑꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯇꯤꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯒꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯒ ꯑꯍꯤꯡ ꯑꯃ ꯂꯦꯟꯕ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯁꯨ ꯄꯥꯝꯂꯤ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯕꯨꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ ꯃꯍꯥꯛꯄꯨꯅ ꯆꯥꯟꯁ ꯄꯤꯔꯒ ꯑꯩꯒꯤꯅ ꯄꯤꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯅꯪꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯁꯛꯇꯤꯁꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯠꯄ ꯌꯥꯏꯗꯅ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯗꯨꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯣꯏ ꯃꯗꯨꯅ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯂꯣꯖꯤꯀꯦꯜ ꯊꯤꯡꯀꯤꯡꯅꯤ ꯑꯗꯨꯕꯨ ꯃꯤ ꯀꯌꯥꯃꯔꯣꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕꯒꯨꯝꯅ ꯉꯥꯎꯖꯕ ꯀꯌꯥꯃꯔꯣꯝ ꯂꯩꯔꯤ ꯃꯈꯣꯏꯗꯤ ꯑꯩꯒ ꯑꯍꯤꯡ ꯑꯃꯇꯪ ꯂꯩꯃꯤꯟꯅꯔꯗꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯅꯪꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯅꯪꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯃꯛ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯇꯥꯖ ꯃꯍꯜ ꯁꯥꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯪ ꯅꯁꯥꯅ ꯃꯩ ꯆꯥꯛꯆꯗꯣꯔꯤꯕꯅꯤ ꯇꯥꯖ ꯃꯍꯜꯁꯨ ꯃꯣꯡꯐꯝꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯣꯡꯐꯝ ꯇꯧꯖꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯗꯥꯅ ꯏꯀꯥꯏꯕ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯑꯗꯥꯒꯤ ꯐꯤꯂꯝ ꯑꯗꯨ ꯍꯣꯜꯗ ꯀꯥꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯆꯥꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯕꯨꯛ ꯇꯧꯗꯨꯅ ꯑꯗꯥꯒꯤ ꯐꯤꯂꯝ ꯑꯁꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯌꯨ ꯀꯟꯅ ꯊꯛꯈꯤ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯂꯛꯇꯨꯅ ꯃꯍꯥꯛ ꯕꯣꯇꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯏꯅꯥꯏ ꯁꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯑꯗꯥ ꯑꯁꯤ ꯄꯣꯠꯇꯤ ꯀꯥꯞꯄꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯎꯋꯟꯇ ꯈꯨꯠꯅ ꯊꯦꯡꯉꯨꯕꯗꯒꯤ ꯁꯥꯎꯋꯟꯁꯨ ꯁꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯋꯟꯇ ꯃꯍꯥꯛꯅ ꯂꯥꯟꯖꯔꯦ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯎꯋꯟꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯁꯥꯎꯋꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯀꯞꯇꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯂꯁꯨ ꯌꯨ ꯉꯥꯎꯔꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯕꯤꯜꯕꯣꯔꯗꯇ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯈꯤ ꯕꯤꯀ꯭ꯔꯝꯅ ꯑꯗꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯑꯗꯨꯕꯨ
nang aigi oibidi fangde aibu kari taw haribano aigi nusiba sibana na mataw karamna khangbiduribano madagi mathang numita Gandhi Jayanti numita amada Vikram Singh mafam adura bhashan piba chalami madura sawan haralibase nangoda attack tawrpa yai mafam asida karigidamaktano nangna bhashan piba laklibase haiduna hange mada Vikram haralibasena mi singna kanaguma misagam puningsing libase siraba matungna ningsingnaba ngaktani aina kina hingbadi pamde haiduna harake Gandhi su sikraba matungna ningsingnaba adugumna mahana reference pirakpani mafam aduna mahana bhashan piba loreduna Mahatma Gandhi gi Murti dubu maikum hangdokpa matamaduna mangonda kanaguma misagamna nongmai kapakhi amasung nongmai marodo mahaki makoda pali madigdi mafam madu leiriba Vikram gi mising aduna mi dubu pharduna phuba horkhi Vikram su hospital da mahaki asokpado layanglaba matungda bandage yeladuna mayumda halai mayumda halakpa matamda Vikram gi mayumda ada famduna leirami amasung mafam aduda Vikram sibagi poloibagi posai kyamramsu thamami madigdi adana hairlibasina Nang nagi yumda lohongbagi baton sample manga podna lakhiba natra adoga aina ngasi nangi sikraba matungda nangi photo ase cover da karamba hapkadabano haibadogi aina sample manga podna lakle masidagi apamam khalu hadan harai aduga karamba photo dana lei yanduribana haibado khanjaw hadan harakhi ngasi buli nang hingaure adabu sireba matamda nang ngasi kadai da poloidribano adoga nangi asti ji ganga da thadadribara natraga nakarai thadaduri Adagi wafam singadu taraba matamna somlakanda Vikram gi mamitagi mapi ororo chentharaklibani Vikram tumina leijirami madigdi adana organ donation gi form mum puthoroktuna haraklibasina nang siba taragasu nangi organ singa siri donate toromba yaina chalamdai matamasida afaba thabak amati toromba yaina aduga nangi sono suba thamoi se phangadriba mi dugi khalaga nongmu nongaiti adubo mi dugi thawai kanni khaluba matamnadi madu khadi kanagani Madagidi adana mahapu ikaiba piba yaba piraba matungda mafam aduda ahal ani lakhi ahal ani dura haribasi nakoi imung manunggi awala pa khodimak aina loina yengsilagani haidun harakhi matawda uruba matamda ada karanga ame madagidi sawan hare adongi fan camera leiba adugumna akhoi Vikram bhai gi so mahaki damakta sijagi sai chajagi haijaba mi camera lei maramaduna mangure tek to holakliba tudi akhoi gi Vikram bhai to honbani aduga Vikram bhai attack tawe haduna mahak chai chare chai charabanina kayamarum su soklabanina mahapu asumna tawi mongo da mipum kotimal uramlani Vikram da attack torpa mi singado soktuna leriba mi edu phiba madu pamdabana maram moriduna Vikram da attack torok loidiribani aduga nomai kalul diba do mafam sir lagliba ahan ani sigi masani sumna dagi pepa sir leriba mi singadu warning pina baidamaktani madigdi Vikram na haralibasana nangai ga lohonga matamda Lebaga sila kumay amagumna pangtokani adubo nangi nunggumlaba thamoidari sumpet petrol taba habida wari ningthawnadi mahaki nusibagi damata Taj Mahal saki adubo ayyuinadi aygi nusibagi pura si kamdong sadribano nangi nungi thamoi aduda oina haktuna Taj Mahal sagadaba mangaire haituna harakhi adasu Vikram harakliba wapamado adumak taduna tumina lerami madagidi Vikram hare karigumba isigi bataragasu nangna hawdik leriba mongsida adumak layu Nangi miludagi pirang amata sintharakano karigumba nangna kapataragadi aigi thawai se yamna waba haibido oigani adasu karimta haimdabida mafam maduragi chatki mathangi sendana koina uba fanglibasi hauzik Vikram Adityabu mi kyamarumna koshaladuna mafam madura mahaki interview lawdu leibi mongasi ekoina uba fangli mahaksu yana popular oiba show amada live interview piduna leribnibani aduga program ado adagi mapa amasang mahaka yeminatuna lerami madagidi Host aduna Vikram da halaklibasi adaga nanga nuksinai haribasi chumbra adubu nuksinariba mong asi nangna mahaktabu nuksijaba mahakna dinamgu nuksidaba masira hadir hangi madura Vikram na madu chumi hadanare maduda madagidi host namu hare adu oitaragadi nangisibu nuksiribra natragana nafu sabu tawribra madagidi Vikram hare aina mangona mataw karamna nafu sabu tawge aina adada thiyungubasu leite sobasu leite mangona aina Nithinuaina wangang da basraite mi usita basulai masitawe haiduna adana phongdokhiba leibrane aidi sumnata yada banushi jabani masigotani haiduna rei madigidi host atuna muharaglibasina midi nushibra thawai thadawi habdo madura tawtribase mada Vikram nare karigumba aigi nushiba sina aibo sibagila mida pubiba taragadi ai harau harauna lambi tuda da maksatkani madigidi Vikram namaka tare yung aina mi chani amuki lohongbase aigi khorsana loina tawgani thama mu tawgani aduga mafam maduda madop amadi
ꯑꯩ ꯑꯃꯁꯨꯡ ꯑꯗꯥꯒꯤꯗꯃꯛꯇ ꯈꯥꯛꯀꯅꯤ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯕꯣꯔ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯑꯗꯥꯒꯤ ꯑꯁꯥꯎꯕꯁꯤꯕꯨ ꯍꯟꯊꯍꯜꯂꯗꯨꯅ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯄꯥꯛ ꯈꯨꯅꯔꯝꯃꯤ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯀꯌꯥ ꯃꯔꯨꯝꯗ ꯕꯤꯀ꯭ꯔꯝꯅ ꯑꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯦꯡꯂꯨꯕ ꯀꯧꯕꯅꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯈꯤ ꯃꯍꯥꯛꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯖꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯑꯦꯂꯤꯁꯟ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅꯗꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯗꯨꯅ ꯅꯪꯕꯨ ꯁꯤꯑꯦꯝ ꯑꯣꯏꯅꯕ ꯇꯧꯕꯁꯤꯗ ꯏꯟꯊꯨꯅꯕ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯈꯨꯗꯤꯡꯃꯛ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯁꯨ ꯐꯖꯅ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯊꯨꯡꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯑꯗꯥꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯖꯠ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨ ꯃꯄꯥꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯑꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯣꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯥꯝꯈꯤ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯑꯗꯣꯝꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯅ ꯃꯩ ꯊꯥꯍꯟꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯑꯗꯣꯝꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯒꯤ ꯐꯪꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯡꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯃꯩ ꯆꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯣꯏꯅ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯀ꯭ꯔꯝꯅ ꯃꯤ 200ꯃꯨꯛ ꯂꯨꯍꯣꯡꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯤꯌꯔ 100ꯃꯨꯛ ꯂꯨꯍꯣꯡꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯀꯩꯅꯥ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕ ꯀꯨꯏꯔꯕꯅꯤ ꯅꯪ ꯁꯤꯗꯣꯔꯕꯅꯤ ꯃꯁꯤꯗ ꯇꯥꯔꯤꯕꯁꯤ ꯂꯨꯗꯤ ꯂꯨꯍꯣꯡꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯤ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤꯗꯤ ꯑꯗꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯉꯁꯤ ꯑꯩ ꯃꯥꯇꯥꯒꯤ ꯃꯟꯗꯤꯔꯗ ꯆꯠꯇꯨꯅ ꯅꯪ ꯁꯤꯕꯒꯤ ꯕꯣꯔ ꯅꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯁꯨ ꯈꯣꯡ ꯑꯁꯤ ꯀꯔꯤꯝꯇ ꯇꯣꯡꯗꯕꯤꯗ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯁꯨ ꯈꯣꯡ ꯑꯁꯤ ꯀꯔꯤꯝꯇ ꯇꯣꯡꯗꯕꯤꯗ ꯅꯪꯒ ꯆꯠꯃꯤꯟꯅꯒꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯠꯃꯤꯟꯅꯕ ꯐꯪꯖꯩꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯥꯒ ꯈꯣꯡꯗ ꯀꯔꯤꯝꯇ ꯇꯣꯡꯗꯕꯤꯗ ꯃꯈꯣꯏ ꯃꯥꯇꯥꯒꯤ ꯃꯟꯗꯤꯔꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯗꯥꯒꯤ ꯐꯦꯟ ꯑꯃꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯊꯥꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯊꯥꯡ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯆꯩꯅꯥ ꯐꯥꯎꯗꯕꯒꯨꯝꯅ ꯑꯗꯥꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯗꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯁꯪꯂꯣꯝꯗꯨꯗꯃꯛ ꯆꯪꯈꯤ ꯁꯥꯋꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯔꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯃꯈꯣꯡꯗ ꯏ ꯇꯩꯔꯗꯨꯅ ꯃꯍꯥꯛ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤꯕꯁꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯗꯥ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯗ ꯅꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯗ ꯅꯤꯖꯔꯤꯕꯁꯤꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯕꯨ ꯅꯨꯡꯁꯤꯟꯕꯤꯌꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯤꯈꯤ ꯃꯁꯤ ꯆꯠꯅꯕ ꯌꯥꯕꯗꯤ ꯋꯥ ꯅꯠꯇꯦꯗ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯁꯤꯕꯨ ꯂꯧꯅꯤꯅ ꯃꯍꯥꯛꯅ ꯂꯦꯞꯄꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯉꯛꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯔꯤꯕ ꯁꯛꯇꯤꯁꯨ ꯂꯩꯔꯤꯕ ꯄꯩꯁꯥꯁꯨ ꯄꯥꯏꯔꯤꯕ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯒꯨꯝꯅꯁꯨ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯁꯤ ꯒꯨꯂꯤ ꯈꯔ ꯋꯥꯠꯄ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯌꯦꯡꯊꯣꯛꯄꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯪꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯐꯦꯟ ꯀꯌꯥꯃꯔꯣꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯗꯨꯒꯤꯗꯤ ꯑꯗꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯏꯕꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯤꯕ ꯑꯁꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯃꯈꯣꯏꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯗꯥꯅꯁꯨ ꯄꯥꯝꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥꯟꯅꯔꯕꯅꯤꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯧꯔꯕ ꯃꯇꯝꯗ ꯑꯗꯥꯅ ꯕꯤꯀ꯭ꯔꯝꯗ ꯐꯣꯟ ꯇꯧꯗꯨꯅ
Nagi yengnaba khara lai nangi political party ki mi khara lai amasung businessman ama lai makoina nangbu panganbada mating pagi haidun hai mafam urtawa matanda Bikramna hairakliba ai dinangna phone tawraise ai banungsi amasung lohonglase ai gidamada khanbirabane haiduna khalubani aduga nangna adugi ware phone tawrlibase aduragadi madui wafam adu aingona khanbagi kari kanaba legi haidun hairaki wafam urtawa matamda adana hairakliba atei gamda nate aina nangonda phone tawrlibase nangsu tasanu makoisu tasanu haiduna tawrlibani aina nangbu nungsidabagi changase mingonda phawba yanthonglingde maram aduna aina makoigi mateng sulawroi aduga nangbu sunungside haiduna hairaki somna kandana politician amasung businessman adu mafam adudagi adana yaraktabagi wafam urtaruba matamda wakal nongatna laki amasung makoigi office aduda phaminaduna wari sanaduna dirami adana ngasi tawriba thabak adu nata yamna chadaba thabakni mahana aikoigi mateng lawduna aikoisu mahaki support lawmbadi yabani haiduna hairaki tanjaduna mafam aduda Vikramaditya mahaki miduga laki madagidi Vikramadyana karigumba nang amuhana adagi manakta amasung adagi lekaidu uba taragadi natai jaru haiduna hairaki mahana businessman amasung politician adubu kihilamdana mafam adu reisatki madagidi businessman aduna hawalaktuna hairaklibase mafam asibu nakoi napagira haiduna hairai maduda Bikramna aikoi pagirate aigini nongmadi adana mafam amada blood donation ki game amasilami mafam aduda Bikramsu biba laki madagidi Bikramna nangna aigi lawbada thoidona khallo haiduna khali haibidi nangna aigi pawliba natra haiduna hairai asum tawdana mahaki mising adasu mafam aduda donate tawhalami madudagidi Bikramsu mafam adu donate tawi donate tawu matamatra Bikramna adana hairaklibase hayeng ai kanaguma misagamana nangi fan amana attack tawrpa matamda ai si soktuna taduna leiba taragadi masina aingonda ai bukara kanbada mating pangadra haiduna khanjaribani aduga ai blood group ase yamna tangba o negative ne maramadra masi section thamu haiduna hairakhi tawudu adana du mafam aduda langthoktuna manganki aduga masigi darkar leiti haiduna adana Bikram harakhi maduda Bikramna amukhana lamra bidamukta harakpa matamda mafam aduda leiba narsaduna amuka lawba taragadi nang nasa sokani haiduna hairakhi tawudu Bikramna yakide amukasu law haiduna lawhanki masigi ase hawde ai oidrabani masidi adagi oirabani mahakti aigi sibu yamna pamane haiduna hairakhi ada mafam aduragi sawaduna sakhi madagri numidagi matamda Bikramsu ramlila yemu chalami hayeng tasehirani ngasi su chalaga mafam aduda kudong thiningai oigani hayeng su kudong thidurigini adabu numit nini asi chammanana kudong thiba oitaragasu chaliba karigino haiduna hangakhi hayeng arum chappa yabadabu haiduna hairpa matamda Bikramna mahakidamukta asi sidaw leraba potubu hayeng oiro ngasi oiro kadawnigi haiduna mahasu ramlila yemu laklami mafam aduda adaso mamangi setta phamlatuna ramlila yengami madudagidi mafam aduda Bikramsu laktuna mamang thangku setta aduda phamlatuna ramlila yengba matam aduda mahakti adada adumak yengjaduna lerami madagidi mafam aduda ramlila sanaba matamda mafam aduda yawriba character ama tholaktuna Bikramda tena kapaki aduba leba phabadagi Bikramda tena adu palhaude ramlila toriba mafam aduda video camera kamaram sanam libanina Bikramda attack tawre habati mapana khamgadagi mapana sahodana numidang aduda ramlila hek loiraba matungda adabu mapana kidnap to handana farm house amda putuna lahanki madagidi pawse Bikramda piraduna Bikramsu mapai manakta laklami mapana Bikramda haraklibase nang masigi nupi se yamna pame dai adu taragadi phare ngasi numidang nana tawlingbo kusi tawlo aduga ngasi haiba numida sidagi mahaki maming ase amuhana panba yaru haidana mapawade mafam adu reichatki somna khanadi Bikramna adagi thamoibo hunabo honaribani adu mapana toripa mong aduna adase amu hena sahon bhaibdo oirani haidana pakhatcharami madagidi adagi manakta Bikram changai Bikram changpa matamda adana haraklibase nangna ngasidi nangi asengbu machudu ulaba natra sinatra nangna pamlipse phare kariguma nangna aibu yamna pamba taragadi nangna tawlingba kusiru tawro haidana mahaki ba fiatu longthorakki madura Bikramna mahaki tawriba mawdu yemba ngamjadraduna fidu khungkaladuna adabu insinbirami maduda adada Bikramna haraklibase masi pumbasi aigi nature nate aina tawgadaba thabak nate kariguma aina masi pam taragadi na han toromba yaina adubu ai madu pamde nangbu phaduna porakpase akoi babana puhalakpani adubu phare aina nangbu nangi nayumda tekta kaiduna thengani nangna aibu nangi punsigi villain ne haiduna khandra lakiba natra aduga itihas ki sarukta amuhana thokidreba haibidi villain amana nupi dubo mahaki mayumda tekta kaiduna
ꯊꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯥꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯑꯗꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯀꯞꯆꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯕꯤꯀ꯭ꯔꯝꯅ ꯁꯥꯋꯟꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯇꯁꯦꯡꯅꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯥꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯉꯝꯗ꯭ꯔꯒꯅ ꯉꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯔꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯍꯤꯡꯂꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯋꯟ ꯍꯥꯏꯔꯛꯏ ꯚꯥꯎ ꯅꯪꯅ ꯍꯣꯠꯅꯈꯤꯕꯁꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯈꯤꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯣꯔꯣꯛꯇꯒꯤ ꯄꯨꯔꯛꯇꯨꯅ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯗꯨꯅ ꯅꯪꯕꯨ ꯄꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯩꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯍꯔꯥꯎꯕꯅ ꯄꯪꯈꯩ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯁꯥꯋꯟ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯑꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯥꯒꯤ ꯃꯌꯨꯝꯗ ꯃꯐꯝ ꯑꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯐꯥꯏꯅꯦꯜ ꯗꯦ ꯑꯁꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯍꯥꯏꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩ ꯑꯁꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯧꯔꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯄꯥꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯤꯡꯈꯤꯕꯅꯤꯅ ꯏꯃꯥꯁꯨ ꯁꯤꯈꯤꯕꯅꯤꯅ ꯑꯩꯅ ꯃꯗꯨꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯝꯇꯁꯨ ꯋꯥꯔꯧꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩ ꯀꯔꯤꯝꯇ ꯈꯟꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯌꯦꯡꯕꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯑꯩ ꯔꯥꯖꯅꯤꯇꯤꯁꯨ ꯇꯣꯛꯂꯅꯤ ꯁꯤꯑꯦꯝꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯒꯤ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯅ ꯅꯪꯒꯤ ꯐꯦꯟꯁꯤꯡꯁꯨ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯅ ꯁꯥꯋꯟꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯥꯕꯨ ꯍꯥꯠꯂꯨ ꯑꯗꯨꯕꯨ ꯑꯗꯥꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯟꯁꯤꯡꯅ ꯕꯤꯀ꯭ꯔꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯥꯟꯕ ꯃꯥꯟꯅꯕ ꯑꯦꯛꯁꯤꯗꯦꯟ ꯃꯥꯟꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯤ ꯇꯧꯒꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯚꯥꯎ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯚꯥꯎ ꯑꯁꯤ ꯃꯔꯥꯊꯤꯗ ꯑꯩꯈꯣꯏꯅ ꯇꯥꯃꯣꯒꯨꯝꯕ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤ ꯑꯃꯗ ꯀꯧꯅꯕ ꯃꯤꯡꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯗꯁꯦꯔꯥ ꯑꯣꯏꯔꯕꯅꯤꯅ ꯔꯥꯕꯟꯒꯤ ꯃꯨꯔꯇꯤ ꯑꯆꯧꯕꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯨꯅ ꯇꯦꯟ ꯀꯥꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯥꯁꯨ ꯐꯤ ꯑꯃꯨꯕ ꯑꯃ ꯁꯦꯠꯂ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯋꯟꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯜꯍꯧꯗꯦ꯫ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯂꯦ ꯈꯪꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯥ ꯁꯣꯏꯗꯅ ꯄꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯑꯗꯥꯕꯨ ꯀꯣꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯁꯥꯗꯨ ꯊꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯋꯟꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯑꯗꯥꯗ ꯄꯥꯟꯒꯗꯕ ꯃꯔꯨ ꯑꯗꯨ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯥꯛꯇ ꯑꯣꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯁꯨ ꯇꯠꯐꯝ ꯈꯪꯈꯤꯗꯦ ꯑꯃꯁꯨꯡ ꯁꯥꯋꯟꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯋꯟ ꯍꯥꯠꯅꯤꯡꯗꯕ ꯃꯤ ꯑꯃ ꯍꯥꯠꯂꯦ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯁꯥꯃꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯕꯤꯀ꯭ꯔꯝꯅ ꯇꯥꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯑꯗꯥꯒꯤ ꯊꯋꯥꯏ ꯀꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯕꯨ ꯃꯍꯥꯛ ꯅꯨꯡꯁꯤꯖꯔꯛꯄ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯊꯃꯣꯏ ꯄꯦꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯆꯥꯛꯂꯤꯕ ꯔꯥꯕꯟ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯔꯥꯕꯟ ꯑꯁꯦ ꯉꯁꯤꯗꯤ ꯆꯥꯛꯂꯦ ꯑꯩꯁꯨ ꯁꯤꯔꯦ꯫ ꯌꯦꯡꯉꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯐꯣꯡꯗꯣꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯅꯨꯡꯁꯤꯒꯅꯤ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯅꯨꯡꯁꯤꯔꯣꯏ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯪꯅ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯡꯇꯝ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯖꯔꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯥꯗ ꯃꯍꯥꯛꯅ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯈꯤ꯫ ꯑꯗꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯁꯤꯈꯤ ꯑꯗꯥꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯈꯤ ꯑꯃꯁꯨꯡ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯂꯨꯍꯣꯡꯕꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇꯅ ꯀꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯏꯃꯥ ꯁꯤꯔꯝꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯅꯨꯡꯁꯤꯕꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯌꯥꯝꯅ ꯍꯧꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯁꯥꯏꯠ ꯑꯃꯈꯛꯇꯗꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯗꯥꯒꯨꯝꯕ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯅꯕꯨ ꯄꯥꯝꯂꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯈꯟꯖꯕ ꯃꯁꯤꯗ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯥꯁꯤ ꯈꯔ ꯅꯥꯄꯟ ꯀꯥꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯍꯪ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯕꯤꯀ꯭ꯔꯝꯕꯨ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯋꯟꯅ ꯍꯥꯠꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯗꯥꯒ ꯁꯥꯋꯟꯒ ꯑꯍꯤꯡ ꯑꯃ ꯂꯦꯟꯃꯤꯟꯅꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯦꯟꯃꯤꯟꯅꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯝꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ